Bishnupur District ke manung da leiriba relief camp sing da leiriba Maheiroi singna mahei tamba chatpada district asigi inter-village passenger service amasung inter-district passenger service Piriba singna Maheiroi singi gari Atongmal Louraroi haina thajaba pirakle haina Manipur Students Federation MSF Bishnupur District ke Predident Kh Manglemba na phongdorakli ngasi moirang konjengbam da leiba MSF ke office da pangthokpa paugi mifam amada L Manglemba na wafam asi phongdokladuna hai Bishnupur District ke manung da leiriba passenger service Piriba association singa unaduna kumna khanaraba tungda warep asi lominabani loinana relief camp da leiriba Maheiroi sing asigi lemna gari tongnabagi identity card singsu issue tawragani gari tonglamdaida ID card adu passenger service tawbiriba singda hana upiyu haina so mahakna makha takhi ngasigi paugi mifam maduda The All Moirang Transport Coordinating Committee Moirang President M. Mukta Maitai, Secretary L. Tamba, MSF Bishnupur District ke Thomi Kayasu Sarugakhe. Victim Oriba, Satra Singasina, Lerica Mari Lenaba, School Mari Lenaba, Coaching Mari Lenaba, Tuition Chapuna Chimbada, Bara, Low the Haina, Puna Amatoina, Yamaluna, Religium the Labor Satra Sina, Chatoxin, the Womatanda, Religium the Labor Satra Sini, Kanava, MSF Nasu, Makogi, Tokaiba, I got a ma, Tumatamda, Shu, Tozaragani, Hairiba, Religium the Labor Satra Sina, Sutoriba Gardasi, Makoina, School Chapa, Tuition Chapa, Coaching Chapa Matamda, Liba, gari, shing aduda, Makoy I got Singadu, Nintizana, Utpinaba, Hajar. Loinana, MSF na, Manipur ki, Maheiroi singa, relief game da, leiriba, victim sing da, Maruina, Koina, Makoy damak, MSF na, Karigumba, Hiram Kuding Magda, Makoy damak, Maninga, Zauna, MSF na leiri, Manipur ki Maheiroi sing da, Loinana, Manipur ki Miyanda,